Jadi agak Pradeep ki hotel dagi ma restaurant dagi thok chare just opposite ta Kalasara police outpost senan lai le ado akoi Moglan pangani kilometer taruk mukset kani haye lambi di kaya ba ado kanon pasi jud lambi ano wo rong Moglan yaw laga muk pau don jak Kalasara dai akoi changai ju mai tai sorokin nak yata mai tai wang khai le kai ko ge mai tai khulak ni kona la laga warak le kai ju ko ba sai sasari ba Eigi singkang manina mafum sai kidang school gi mai tai masama le hai paradise paradise English to like sini mai tai masa yaw bro mai tai masa yaw bro hai mai tai masa ngai ye ani lamo tinggung pun naik dulu Assam JARIBON ki tinggung khun ji tinggung khul yam lap na lei khare ada sini akoi ji turen mapan ni asai sa kathakal ji yam nang na chi le turen mapan da ni sang jera ise nong chup pang na lambi phatta ba ji matek amta ni sidagi di lambi si yam pha ba phaba male chahi gi sing thumba ni haina haire sidai di kakak khibadai di lambi yam phare lambi phare pathiam tani kilometer ama phara moy lambi patta ba pong ama la le lambi hek pharak ko thom la le Jalanpur di mau ngai tu Jalanpur tho Jalanpur si kathakal da tari da sa tadi samatra tadi dorong som sa ke dori khan ni khan ini nak buat ibai tu nama apa ini yang ni baca semen sisi blok tha ba lambi ni sisi blok se ai di kalak sa re Hauji Gwalipar hai ba Kalasara dagi akhoi changa ga Gwalipar hai ba mafam ji yojare Gwalipar ji dei ja hek changa khoda apok pagi laisang ama nakta lei Gwalipar eno Gwalipar lei hore ado ai pantha jararo ge mai khulak ni Gwalipar ji da mai tai kayam lei ba Gwalipar dadi mai jumnak na ke jumthong je Jalanpur da kam ga kunmu chawrak na ma dagi Gwalipar ji jumnak chani mu lei chani mu chani na yam chang si mai tai yum lo akhoi Moglan chatpa sida Gwalipar mai tai akhoi ge Kalasara dagi changak pada lamhang mati ama chala ga Gwalipar sange Gwalipar hai ji da ju mai tai yung chani ya ba chani rom le le mai tai masa gi khusat laksat che atai ga adong khenai saksu khenai da tung dagi ne asisi mai tai micha ne adong khange ba chappa oi mai tai ro do ha sana ba sali ro asa che sana ba sali Assam ga na thai sepak takraw ro sidi moi di natte sepak takraw yam sana bro sai da champion ka dei Chennai lagi champion lagi Gwalipar na tro ke noi gi nirmol hoi me yum sa nirmol gi na Jalanpur Gwalipar si ju mai tai yum mali thabak sur ji bodi mayang ya do mapu si mai kanu mapu male ba ma no tai je mai tai ni motorcycle thau ri jo mai tai yum ni sao na to puna saba Gwalipar gi manung si dai da kai khen oi kari oi tau do ra asa khen le kathakal turil adom chele sei da mapan ni
the ground นั่นมาเลยดูความซาสิงเต้นเลียบวยไม่เต็มใจเอาบรอไม่เต็มใจสิงเอาบรอหน่วยไงรออังตะคุดอังตะให้รอสิหน่วยกลับหน่วยกลับกี่ไก่หน่วยไก่ชันด้วยเนาะจะปักตะครัวอาซาพอเลยจลสิหน่วยนักขวาลิปาร์กลับโลซากันนี่ชันเอาบกี้ชันเอาไปฟิลเนี่ยวะโอ้พอเลยไม่ใช่เห็นตัวร้ากะไอ้คนสรางคุณไอ้โน้นเลยไอ้คนยี่บาจาร์มาสามเลยมันจริงๆนั่นก็รู้สึกจะดีละสรางคุณที่งานนี้สรางคุณน่ะมุขเข่งกันด้วยป่ะวอลลีปาร์เห็นตัวร้ากะไอ้คนยี่ปังงันยี่ยมลักปังงันไฮร์ดีไม่ใช่ปังงันจริงนะนี่มุสลิมบังกาลีมุสลิมจริงๆยมทงคุณลาละอากาबाजार में ले हो रहा है बाजार की देखिए कोई मोगलान ताना चली मोगलान ताना चट पर इधर सोराम खुन है बा मैं ते खुन नम फावर का अमुक चट का दोरी बनी सोराम खुन जंग है मुझे कोई बंगाली मुस्लिम सिंह की खुल फावर का लाख बदुना किलोमीटर पखाई मुक पोइता को अदु फावर का लाख बजिदा सोराम खुन सोराम मैते सोराम हाना खुंदा है दना आई मैते फी फने का फावरे मैते युमदों जिंग सोराम खुन की सी स्वाई से आई सी जो युमना मैते युमको यांखै मुक ताई है जोใจกุลักนี่สุรามคุณยิ่งไม่ใจกุลักนี่คุณลานทั่วเราเจ้าเลยดีป่ะชิไม่ใจหรอกโอ้สุรามคุณที่อยู่เราพวกระบุลำหางตะกี้ตามน้าอู่ที่ว่าคุณที่โมกลานให้บ่มาพมไอ้คนกระชีกีปันทุงบอมชีไอ้เนลปันทุงบอมชีโมกลานอู่เด้jadi mayang tawa orang mana dah? Pangan haya di ni. Muslim sih. Bengali, Hindu sulai bah. Dari dah. Orang pulang thora agak pangan koi Muslim, Bengali Muslim sih. Pulang apa lal agak sab sana Moglan bilang bilang. मांग चली बसी मोगलान लंबी नी कयाम लापी सिंदोंग का सुले रे उजान जन कयाम लापी मोगलान से अनि मोगवाली चिंगवे ने ले मिला हाना चिंगवे ने ले बा चिंगा मुझेगा हान बकुंदा बा चिंग दे लेबा हाइना दना तंपाक तक कुंदरक बने बाว่าส้มเดือดชูตามนะอุ่นก็จะคุมวงมาอยู่คุมวงคนไม่ใช่คนที่ยาริบอนไม่ใช่เลยบักกี้สิก็ไม่เลยเกี่ยวกับที่น่ะฉันว่าบิชอปจะมาดูดิคุมวงกันนู่นก็มาดิแค่ที่คนแต่บางทีไม่ใช่นี่ไม่ใช่ไม่ใช่แค่ที่คนไม่ใช่คุมวงคอยอุจิโมกลานคุณยกเสลักพวกนี้ลักดิสิงมามังดาอันนี้ผ่านแบบอะไรเหรออันนี้คือจะนับไปมาที่คือใจคือเป็นเรื่องเนี่ยบ้านเราใครนู้อุลิซาอาดานี่แกมาปาดีบ้านอนุวากุมบโรอนุวากุมมาตั้งแต่มาปาดีมั้ยมาที่คุณที่น้องก็ดีเทคนิคบัตรเกาหลีเทคนิคบัตรเกาหลีไม่ใช่ยิ่งมันมึงเด็กโคลิน่าดูจ้ะ
ปานอาป้าประมามังดา กันละยังดี ง่ายยัง กันละใครยังดี ไอ้ลูกคิดจะเรียบปุ๊ ถ้ามังจะแล้วก็ อ๋อได้ บาเรียน Sejda koi Moglan yorum da sejdaถ้าเอาคิดตั้งเรียบปุ๊sida achau ba pat ama ure khetri pat kau ya he หอย adu saring yam phai ba ทะเลกันละจำพาบะ oh bai tai su pha bro พา bai tai na ไม่ su ใช่นะพาดิมนะยาม oh oh มาก็ใช้ชิ้นจังวันนี้ดูตุเรียนกี่ oh อาชีพมาพังถึงงานจำตุ้งเนี่ย hadi anwa gu mane อัน ba ว่ากุมบัน oh 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 sida pat ama le ne ya ne sal Moglan sidi amuk labuk mayai da changaga haidare aduga tungda lehori basina Vishnu piasu yam lei haye คุณมัน aduga kumun kunau ko ye adu hojik lambi kacha lambi haitare sidi lambi si labuk mayai gi lambi da amuk haijilla ga พา koi เรียนนั่งจุ่มนิดนะ จุ่มนิดก็ ร้านจุ่มนิดนะ mang đâu thì Moglan ne ba ก่อนละมังนั่น oh adu di hojiki si ทงนี่ละก็เดิมเนี่ยทงละด่ามันดูสิ khetri pa sidi Moglan gi saruk ni na มังรังที่ทงนี่ oh kilometer ama rom changa mota akoi labuk mayai samna Moglan yau ba se Moglan naksil le nasai gi lam na uba khetri pa tu khetri pa ki patpan ni aduga changi bal lambi sidi nongju tha da di จารถ loyong gani hibu kumai tarong gani เราทำบ้านทาริกาจำเขาเรื่องนี้ยังให้อยู่มา น่าเลยเนี่ยก็น่าเลยมึงเห็น nga le ba น่าจะ iro ika so le no mu du chi chum badri saji u da ba kwi de อาดอกเยอะจ้ะ phong ba nai tu ni ne เอาไปแล้ว khoi angang ngoi de ka sit la ni yam no no si ye ถูกแล้วจนเลย lambi si apha ba jo amuk theng na ri ne lambi si mang da le ba si Moglan ne โมลันเขาเลย Moglan ho na lambi amuk pha de sa alu ra tha ri si ba ha sia pha da na ko ye de chi pat si de le de pha da na เพราะฉะนั้นเองมาทำบุญนั่นคืออะไรมันแล้วนั่งนี่ Moglan yêu sila mai tay yum lei bagi mamang da kham ji he Moglan kun chang chile ado Bengali Musalman singgi yum na hore ado mai tay di yam lei tre hai dai lei ba ni phu mu lei ba is angak panina kun changji le mai tei yum yau raga mai tei ta ba ma pham yau raga pau dom je ke mai tei ta ba pham ji changi bo muslim kun la thore yam siwa rural gi setting ama la e lambi amu china kadai chat ba lambi no Badiang maning. Batir gam maning ne ba batir gam du aina satta ba ya da ne oza la shram me mo gi mayum Badiang mali lai kena. mal lai te Mumbai da lai adu ra so batir gam mai do si ne na o si yam samna kan no dagi la shram kun dai di yam samna Kamna lai. thong lan thoga urok thong lan thoga Mama lai sungun. mamang da la shram kun ne ba Maning ni tahu je. Ajina kalau Vishnu biasa bunyi. Vishnu pia sing dia Vishnu pia gi Bukan mana pun. Vishnu pia gi Kau lagi do. Atau lagi pasal nak kau nak lagi ba. Pangan pun nak lagi ba. hoi Jadi Moglan tak beri. Moglan yau ra abagan na tro ko ja Mang dah. mang da mai pem Apa nak kau nak ni? Lagi apa je tulian nilai betul. Karena kau nak lagi dia lagi. Kau nak aku beri dia lagi ya. lambi main road man ba mo so mu thing na re ahu phang ba Tapi Moglan beri. amu imai pem Moglan lambi si di ai amung lak pa da khang gi roi
따라 락라 뭐 강더버기 와니 시들 라이버시 아까 시도라고 간 거야. 시들 강호 시도라고 간 거야. 타일란드도. 강호 먹랑 이제 하고 Moglan hầu đấy hầu chị mà anh là xây Moglan hầu đấy cái này hay chủ thì hầu làm gì đâu đấy à xin đi Moglan lại bên lâm bi xin đi ai khang gì đó mà xin đi kita terus dari jejak-nya, Pak. dịch giang đi nè Mungkin Moglan begini jadi. Moglan chẳng nghe Orang Moglan jom macam ini. mấy tây hầu đấy Moglan gì mấy tây hầu đấy vậy Ini orang mau ni. lại hầu bom lấy vậy bà Kau cek makan dia. lại hầu cũng được khảo rồi đó Are, đó thế à xin thông tin bây giờ rồi đó jalan lagi. mấy tây cái lại hầu bom là bà Ayam mbak juga harawi. Lagi mau tahu dia. Mau tahu harawi. Rupiah sing juga halo bro Lagi midai ni. mấy tây nè Macam midai yang tadi. Wang kai dak bang dua ni. mấy tây mà lấy nào thì chứ man Midai ni. mấy tây dùng mà đó han cái nó này có giá khô ghê này đồ nào Jangan. mai mà dùng được sang gì Jangan. một lần gì mấy tây sing ní mà xin lạc của xin đi kala sora đây cái lạc của nó ai khang gì rồi bố mấy tây gì mà thua lẽ mấy tây mà chắc là tiệt mua gì mấy tây Khogen do. Hết những cái mà nó. 이 배만 너희 시리 너희 목란 시리 시 춤짝할까지 다 되노 할라간디 저기들이 봐 कोई जड़ा थोड़ा बेगी ना मंदिर का आईना को मही का लेते ना हां सब जम अरे ये भी जरा मैं ये दाई थोड़न जा रहा हां जानी जानी है 이배만 난디까지 만명 가고 가용 너 너희기다 아이디 사람자 사람자 나티 뭐말래 난 빈디 남번이나 하 가용 닝고 너 아이 기가 가노 소카봉 저 검 닝고 이밤까지 군기노 kalasaragia मंदिर जाके निपाड़े मंदिर का जोगे जोई चंद्रा मोई दिन से चीनी है छल लगी है सिगे चंगो खाना के रोई को खोरके नंग तो 파이메양 아유지 ngasi tang kunmari ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ 2025 ꯄꯨꯡ 4 ꯔꯣꯝ ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯉꯁꯥꯏ ꯀꯂꯥꯁꯣꯔꯥꯒꯤ ꯑꯩꯒ ꯄ꯭ꯔꯗꯤꯞꯀꯤ ꯍꯣꯇꯦꯜꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄꯁꯤ ꯂꯝꯕꯤꯁꯤ ꯎꯔꯨ ꯂꯩꯗꯅ ꯂꯥꯛꯏ ꯀꯤꯂꯣꯃꯤꯇꯔ 6-7 ꯀꯂꯥꯁꯣꯔꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 6-7 ꯑꯣꯏꯔꯝꯒꯅꯤ 6-7 ꯆꯪꯁꯤꯜꯂꯛꯑꯦ ꯃꯁꯤꯒꯤ ꯂꯝꯕꯤ ꯂꯥꯛꯏꯕꯁꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ 10 ꯀꯨꯝꯕ ꯆꯠꯂꯒꯗꯤ ꯈꯪꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯗꯦ ꯏꯕꯦꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤ ꯃꯩꯇꯩ ꯍꯧꯔꯦ ꯃꯁꯤ ꯃꯣꯒ꯭ꯂꯥꯟ ꯍꯥꯏꯁꯤꯗ ꯑꯩꯍꯥꯛꯅ ꯂꯥꯛꯆꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟ ꯂꯝꯗꯝꯗ ꯃꯩꯇꯩꯅ ꯑꯍꯥꯟꯕ ꯈꯨꯟꯗꯥꯕ ꯍꯧꯕꯁꯤ ꯃꯣꯒ꯭ꯂꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯅꯤ ꯍꯥꯏꯗꯅ ꯁꯤꯗꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯕꯦꯡꯒꯣꯂꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯈꯨꯜꯂꯛ ꯏꯔꯛ ꯐꯥꯎꯔꯒ ꯂꯥꯛꯄꯁꯤꯅ ꯕꯤꯁꯅꯨꯄꯤꯌꯥꯒꯤ ꯈꯨꯜꯂꯛꯁꯤꯡꯁꯨ ꯐꯥꯎꯖꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯃꯣꯒ꯭ꯂꯥꯟ ꯌꯧꯖꯔꯛꯑꯦ ꯃꯣꯒ꯭ꯂꯥꯟꯗ ꯑꯍꯥꯟꯕ ꯏꯕꯦꯝ ꯑꯃ ꯊꯦꯡꯅꯔꯦ ꯏꯕꯦꯝ ꯅꯃꯥꯏ ꯀꯔꯤ ꯅꯪ ꯅꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯁꯅꯥꯃꯆꯥ ꯀꯧꯕꯤ ꯏꯕꯦꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯁꯨ ꯊꯦꯡꯅꯩ ꯑꯣꯖꯥ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯁꯅꯥꯇꯣꯝꯕ ꯑꯩ ꯋꯥꯔꯤ ꯁꯥꯖꯒꯦ 어자 사나토모디 까리 까욤노 소록하이밤 목란다 뽀이라 까마이 떠이노 까마이 자이 따라 군기 마망다 람비시 까마이 떠르메 lambi yam phalamde hajikna adum phare
제 시대기 할라간디 그냥 라피바 킬로미터 머리 먹고 그래. 할라간디 데이디 얌다 이네 거 아두디야 람비주 파브라 냠비 좀 파. 슬라라데 코이나 클라스라 데이 장악 포지디 로이데 어드 목란지데 호지 마이테 용 그냥 레게 좀 కుంట్రా가 머리 망나. 군사 머리 망아 이 아드 라이붕 뭐 레브로 ai cha mang na lal 까리 라이노 ibdo pakhang bu 이부도 박항 먹이 라이붕 레브로 얌파이 뭐 마이테 군놈 레디 이부도 박항 버시디 소이단 먹기 탐비가다 뭐 까노니 아마다 거기 사가이 까리 살라이 engone kajung ba haitare 오오오 하라오 보가디 하라오 토롱가디 빵토프로 bangthok kre ahum lok bangthok 오 아도 스와이들 레바 앙앙싱디 메테이 론디 아동 파자나 앙앙응거네 칼리 자리본 마농데디 론기 까리기 토이나 하이닝아이 레이테바 오 시 메테이 융악터로 시 망데 우리싱자 나한 라완 라이렘비기다 오자 코게네 한 남마 땡나제 aduna la chamni ma ma kan leide ada lichu bagan hori 리추라 호리샤 리추지 아두디 요ꯟ바 야람거니 하이디 아밤 빠 요나브라 joli pa 오 school le je ka no gi thogan hello ba len je school le 흰곤디 안각부 팡나 싸우너리냐 hingodi yang ko ni 나 하이가 봐. 자만 부다 아가나가 자라파다. 좀 그런데 너 마무리와 하이가 봐. 하이게 뭐 이렇게 그게 부지바미 하이가 한다. 마 빰데 레이 시가 레이 차이 폴로 하이게 아주 짱모치네 갈lun다 오자 코갱이다 짱모치 이시암 상상해 해 오자 코갱 나트라나 오 이씨 초록떡이 짱에 이봐 오자 코갱에 나한 라왓 라이렘비다 탱나자기바 아마기 юм다 라이섬니고 장제력분이 아도 이마이 그 이놈의 통간지부 잉비우냐 오자기 명디까리야 오자 거기 너희가 까리 오자 거긴 뭐나 뭐나 호이네 sak 하펜 말이냐 97 아시움디 짜옹나 사돌이 이마이 얌짱 샷비들이냐 그노 까리 타복 또 비럼 게 BSF 때 비럼 봐 시암 농아 이제 아이 오자 거기 농도 우나저로게 많아 와이 이 짱이 뭐 통갈시 잉비우 Moglan 오자 고빈도 엑 서비스맨 징에 BSF 때 레비람 먹이 마윰니 차리체 이마이 페마 가시 망고 레그레 1 2 3 4 5 아데기 짝상기 빠랭 레레 까 따루키 윰 사갓 피리 자리본 릴람덤 시디 이마이 아잔기 콘젤 시디 하우나 마팡 코딩막다 마이케이 코딩막다기 아잔기 콘젤 낙당 아이래 아씨 오자 코기 너희 이마이 빼마 야암나 땀나 통갈 람비데기 짱에 이버 통갈시 레락 아마구말리네 오자 코겐 이마윰니 오자 코겐 레이저레 레이럼메 아이 나한 라왓기다 아이 탱나자그라버니 이마이 윰시부 그러마이나 통간시부 거의 아이디 상세래 윰도 보이나 상세래 kaya nungai ay panapan birib no suani masulai reza lo namani naming hayo ongta naming ongta hayo namani naming ongta hayo suani ya ming ongta hayo is moyang thubi mana masak phase ongta ming ongta hayo Monica Ashram Nangina Kadharmen
Dhamen Laisram. School karabo na wani bo. Karya. Ayukta. Class kya? Nang class 5. Ha. Asa. Kayo no khang de. Moi na hai. Nursery tamiro. KG ro. UKG. Oh, adu hai udana pupuda. Pupu bhapta deba. Nungsigara. Aina hana haijabudin jaribon lamdamgidi akhoi maitai lon gi kari gi adagi maitai gi culture gi kari gi thoina ai haibo angang sing yumna haiba ngamdaba kayum no harjo khangdaba kari sagai no haibu khangma ngamdaba hek thengnabado madu aina nungai jadaba oja khogen thijarakpani ado asida leibire ai oja khojigen ga wari sanajage mokhoi gi laisram gi inkhonongni moglanda Oja khoge nogi Moglan chi kainoni akoina lala rom degi lak paduna lambi yam manung hanjin ba oi boi ningbai wani haila kandi gidi inak nakpa lambi ju phaba oine oja haila kandi di inak na ya oja khoge ni oja adum khurum jare adu kaino Moglan ji ahan ba maitai ta bane ji kari ningthau hak tak tagi ningai tabi ge Masih Manipur ke ning thau maming de haiba ngamde aduga wari tharambadi kasari ning thau maga metei ning thau maga mapani mapangan pangdo pan tono matang aduda mijoga kasari ga akhoi gi lamse hanga dangmol munai amana ama tangsain togi adui matang da kasari ning thau sina metei ning thau da lamni khatang ni jagi magi mijo ning thau Gilan mising tan manungay na bagi. Ati matungin na tansok raw matungda mukhoy lakpa kangkhalak pa ngamda na bay na magi shekbar kita magta akoy ki shepra ko bud lamsiga mogi lanban shemaga mukhoy lanmi khra to thampirani iti lan mising to na mukhoy na duka sung direct padagi matam kushalaga kasai dawndi ma beton piuna ta minina lamoy na piramme ada akoy duga ngamngagi lâu rồi cho anh biết mà thằng xếp ra được điều làm thôi cả cái chính là rong pul coi đấy mà thằng tuy rong pul lên đấy rồi mà chỉ mà thằng sản xuất nó một lần chứ rồi đấy Ado natin niya. Natin ozan. làm cái cái này Ozan anya. làm cái này Cái noga zakhogenga ani tabiyo ba. Moglan da Jaribon lamdam da maitai han ba ta ba lamdam ni Moglan ai sidi loi yana ba male ai khan ba yana ni ngai boitre only khali je kana sahi akoi awal langai mamangi wari ne ba hari che làm cái này thì sinh mang cái này adu ge a mamangi wari ne ba adu di som da kasari ning thau lak pa di hoi ne kaino ni 19 kaino 19 hogalak pa da ne ba kasar na som da lai se mấy chỗ cái cái này là cái mang hoi ne adu gamir sing hoi adwai da dum oirani Aduh bisa mang 1870 bodai da kasari ningdoga adugi mijuga tawrise 74 ne ba 1870 19 aduh di segala te nate kasar nate Dimapur degi akoi gi ahom na kaino tanthokri jo 19th century da ne ba dum natro adwai da ne ba adu la aga moi sidai da kariye ba Khaspur ha Khaspur natro khastur kasari ningdogi konugona ada han maibong da oiraga Khaspur da haidarak pa ne ba adugi matung da khakta ne ba taunar aise aduna di hoine awal langai ba maknatra jo awal langai ba gi mama inak nak na chahi di khanara maroi ba chahi di Krishna Chandra matam ne ja Krishna Chandra matam ne ba da Govinda Chandra cha hade 1832 gi matam si bhau se si matam se kasari ga Manipuri ga jam nungsi na ba 1832 matung nei di maruai na kasar se British annex tawre asigi mamang dani nan tu bi lo thok ne tu bi je jaw nungai ne su jaw dra kan ngai awalang gai ba na ya mana hai na ri ke khuntak pai na kasing na bhaiga chandra gi hathana haktak ta 1790 bai dagi awa dagi Manipur dagi mapal lak akoi lankai gi jaw ya yawi oja khangi du ni khangi adugi thengkang ke ada lakhi ba kangbu mitai mian jaw ri mitai udam moina Moglan da khundari basi akoi na 1994 da
ꯍꯥꯏꯂꯀꯥꯟꯗꯤ ꯑꯁ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯄꯨꯟꯅ ꯐꯝꯃꯤꯕꯁꯤꯗ ꯐꯝꯃꯤ ꯅꯠꯇꯦ ꯑꯅꯤꯃꯛ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯃꯤꯇꯩꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯄꯅ ꯁꯦꯃꯤꯅꯥꯔ ꯇꯧꯕꯤꯗꯣ ꯑꯗꯨꯒ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔꯁꯤ ꯄꯥꯈꯤꯗꯅ ꯑꯗꯨꯒ ꯅꯅꯥꯎꯅ ꯍꯥꯏꯖꯕꯤꯁꯦ ꯑꯣꯖꯥꯟꯖꯟ ꯆꯍꯤ 3 ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯜ ꯑꯅꯤꯃꯛ ꯎꯅꯕ ꯃꯉꯥꯜ ꯁꯣꯝꯗꯩ ꯂꯥꯛꯑꯦꯕ ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯝꯗꯨꯒ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔꯗ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕꯁꯤꯡꯁꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛ ꯑꯟꯖꯟ ꯂꯨꯋꯥꯡ ꯑꯗꯨꯒꯤ ꯑꯣꯖꯥ ꯙꯅꯟꯖꯣꯏ ꯏꯌꯥꯝꯕ ꯑꯣꯖꯥ ꯈꯣꯒꯦꯟ ꯑꯩꯈꯣꯏ ꯃꯤ 9 ꯄꯥꯈꯤꯑꯕ ꯑꯣꯖꯥ ꯕꯤꯔꯦꯟꯁꯨ ꯌꯥꯎꯅ 1994 ꯑꯣꯖꯥ ꯈꯣꯒꯦꯟꯁꯨ ꯌꯥꯎꯕꯤꯈ꯭ꯔꯤꯔꯥ ꯑꯣꯖꯥꯁꯨ ꯁꯤꯜ ꯂꯥꯡꯕ ꯌꯥꯎꯈꯤꯕ ꯑꯗꯨꯒ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯄꯥꯕꯗꯨꯒ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯖꯂꯥꯝꯄꯨꯔꯒꯤ ꯒꯣꯂꯤꯄꯥꯔꯒꯤ ꯑꯣꯖꯥ ꯀꯩꯅꯣ ꯑꯣꯖꯥ ꯕꯤꯔꯦꯟꯗ ꯀꯩꯅꯣꯝꯁꯨ ꯀꯧꯕꯅꯤ ꯕ꯭ꯔꯖꯀꯤꯁꯣꯔ ꯑꯩꯈꯣꯏ 9 ꯑꯩꯈꯣꯏ ꯄꯥꯈꯤꯑꯕ ꯃꯇꯝꯗꯨꯒ ꯑꯩꯅ ꯄ꯭ꯂꯦꯁ ꯇꯧꯔꯤꯁꯦ ꯏꯇꯤꯍꯥꯁꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯆꯦꯡꯕꯤꯟꯃꯛꯇꯗ ꯖꯣꯃꯥꯕꯟꯗꯤꯗ 1919ꯒꯤ ꯖꯣꯃꯥꯕꯟꯗꯤ ꯂꯩꯌꯦꯕ ꯑꯋꯥꯂꯟꯒꯥꯏꯗꯤ 1918 ꯃꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕꯅ ꯖꯥꯔꯤꯕꯣꯟꯗ ꯂꯩꯕꯁꯦ ꯑꯋꯥꯂꯥꯟꯒꯤ ꯃꯇꯨꯡꯗ ꯀꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯒ ꯍꯪꯒꯠꯅꯤ ꯊꯤꯔꯨꯔꯒ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯥꯛꯄ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯤꯒ ꯄꯟꯅ ꯃꯊꯪ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯣꯒ꯭ꯂꯥꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯂꯥꯁꯇ ꯍꯥꯏꯈꯤ ꯃꯁꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯆꯍꯤ 10 ꯃꯃꯥꯡꯗ ꯃꯤꯇꯩ ꯈꯨꯟꯗꯥꯕ ꯍꯧꯕꯅꯦ ꯍꯧꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯗꯅ ꯂꯥꯛꯄ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯃꯥꯏ ꯍꯥꯏꯒꯠꯅ ꯌꯦꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯗ ꯇꯧꯕꯤꯒꯗꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯖꯥꯕꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯅ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯀꯁꯥꯔꯦ ꯅꯦꯛꯁ ꯂꯥꯏꯔꯤꯛ ꯂꯩ ꯑꯗꯒꯤ ꯗꯤ ꯗꯣꯠꯇꯣꯒꯤ ꯂꯥꯏꯔꯤꯛ ꯂꯩ ꯎꯄꯦꯟꯗ꯭ꯔ ꯒꯨꯍꯣꯒꯤ ꯀꯁꯥꯔꯦ ꯏꯇꯤꯕꯤꯠꯇꯣꯗ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯨꯡꯗ ꯌꯥꯝꯗꯤ ꯂꯥꯛꯏ ꯑꯗꯨꯏ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯃꯃꯥꯡꯗꯒꯤ ꯂꯥꯛꯈꯤꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤ ꯊꯦꯡꯈꯥꯡꯗ ꯃꯀꯨꯁꯤꯡꯁꯦ ꯂꯥꯜꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯔꯤ ꯍꯥꯏ ꯁꯣꯝꯗ ꯂꯛꯈꯤꯄꯨꯔꯗ ꯂꯩꯕ ꯂꯛꯈꯤꯄꯨꯔꯗꯒꯤ ꯃꯊꯪ ꯀꯝꯔꯪꯒꯥꯗ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯁꯥꯒꯩꯁꯤꯃꯛ ꯁꯣꯔꯒꯥꯏꯕꯝ ꯅꯠꯇ꯭ꯔꯥ ꯂꯥꯏꯁ꯭ꯔꯝꯅꯤ ꯂꯥꯏꯁ꯭ꯔꯝꯁꯤꯃꯛꯁꯨ ꯌꯥꯝ ꯂꯤꯔꯕ ꯁꯥꯒꯩ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯀꯩꯅꯣꯝꯃꯗ ꯐꯪꯈꯤ ꯖꯥꯔꯤꯕꯣꯟꯗ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯃꯤꯇꯩꯒꯤ ꯁꯥꯒꯩꯁꯤ ꯃꯤꯇꯩꯒꯤ ꯑꯣꯖꯥꯅꯦꯅ ꯈꯪꯕꯤ 913 ꯑꯗꯣ ꯅꯥꯏꯗ ꯑꯃꯨꯛ 35 ꯑꯃ ꯃꯤꯇꯩꯒꯤ ꯁꯥꯒꯩ ꯂꯩꯔꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯁꯤꯒ ꯖꯥꯔꯤꯕꯣꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯒꯩ ꯂꯩꯔꯤꯁꯦ 330 ꯑꯩꯅ ꯃꯁꯤ ꯐꯪꯉꯤꯕꯁꯦ ꯑꯩ ꯃꯃꯥꯡꯉꯩꯗ 1984ꯒꯤ ꯑꯦꯄ꯭ꯔꯤꯜ ꯀꯩꯅꯣꯗꯒꯤ 84ꯒꯤ ꯏꯌꯥꯝꯕ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯃꯦꯗꯒꯤ ꯁꯅꯩ ꯀꯥꯏꯅ ꯑꯃ ꯐꯣꯡꯕꯗꯣ ꯄꯦꯄꯔ ꯑꯃ ꯐꯣꯡꯉꯝꯃꯤꯅ ꯑꯣꯖꯥꯁꯦ ꯅꯪ ꯇꯨꯄꯤꯗꯨ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯕꯨ ꯅꯪ ꯇꯨꯄꯤ ꯅꯠꯇꯦ ꯅꯪ ꯇꯨꯄꯤ ꯉꯁꯥꯏꯅ ꯌꯥꯅꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯎꯞꯄꯒꯅ ꯑꯩ ꯄꯥꯈꯪꯅ ꯃꯥꯜꯂꯤꯕ ꯍꯦꯛ ꯌꯥꯎꯕꯗꯅ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯒ ꯃꯥꯜꯂꯤꯕ ꯃꯤꯅ ꯂꯣꯏ ꯈꯪꯉꯦ ꯑꯩꯅ ꯍꯟꯕ ꯃꯤꯅꯦꯕ ꯈꯪꯉꯦ ꯌꯥꯔꯦ ꯅꯍꯥꯅꯤ ꯌꯥꯝ ꯅꯍꯥ ꯄꯥꯈꯪꯅꯤ ꯌꯥꯗꯨꯗꯤ ꯅꯪ ꯀꯩꯅꯣꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯩ ꯅꯠꯇꯦꯗꯅ ꯅꯪ ꯑꯦꯛꯁꯤꯗꯦꯟꯗ ꯌꯥꯒꯤꯗ ꯊꯤꯖꯔꯤꯁꯦ ꯃꯇꯝꯗꯨꯗꯤ 1978-9ꯗꯒꯤ ꯑꯗꯨꯝ ꯊꯤꯖꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃ ꯃꯌꯥꯝ ꯑꯩꯒꯤꯗ ꯂꯩꯔꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯠ ꯃꯌꯥꯝꯗꯣ ꯑꯣꯖꯥꯅꯁꯨ ꯎꯕꯤꯔꯦꯗꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁ꯭ꯇꯗꯤ ꯇꯧꯖꯕꯅꯤ ꯑꯗꯣ ꯖꯥꯔꯤꯕꯣꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯄꯁꯦ 1994ꯁꯤ ꯂꯦꯞꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯈꯤꯕ ꯀꯥꯡꯕꯨ ꯌꯥꯎꯏ ꯁꯤꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟ ꯃꯥꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯖꯕꯅꯤ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯑꯣꯏꯈ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯒ꯭ꯂꯥꯟ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯣꯇꯣ ꯔꯤꯛꯁꯣꯗ ꯑꯩꯈꯣꯏꯒꯤ ꯀꯂꯥꯁꯣꯔꯥꯔꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅ ꯈꯟꯕꯤꯔꯨꯅꯨ ꯃꯣꯒ꯭ꯂꯥꯟꯁꯤꯗꯤ ꯍꯩꯂꯥꯀꯥꯟꯗꯤꯗ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦ ꯂꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯅ ꯃꯁꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩ ꯀꯥꯔꯁꯨ ꯂꯩ ꯃꯁꯤꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯑꯗꯨ ꯀꯣꯏꯂꯥꯁꯨ ꯊꯥꯏ ꯑꯗꯨꯒ ꯍꯤꯡꯒꯣꯜꯁꯤ ꯆꯍꯤ ꯍꯧꯖꯤꯛ ꯀꯌꯥ ꯆꯠꯂꯤ 32 ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ ꯑꯩꯅ ꯁꯃꯥꯖꯀꯤ ꯊꯕꯛꯇ ꯑꯃꯗ 76 ꯑꯗꯨꯋꯥꯏꯗ ꯌꯥꯎꯖꯔꯛꯏ ꯁꯥꯇ꯭ꯔ ꯌꯨꯅꯤꯌꯟꯒꯤ ꯀꯔꯤꯒꯤ ꯃꯇꯝꯗꯨꯒꯤꯅ ꯒꯥꯏꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ
ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯒꯤ ꯈꯣꯡꯖꯦꯟꯅꯔꯤ ꯍꯧꯖꯤꯛꯁꯨ ꯆꯍꯤ 42 ꯆꯠꯂꯦ ꯖꯥꯔꯤꯕꯣꯟꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯖꯍꯥ ꯃꯤꯐꯝꯗ ꯑꯍꯟꯁꯦ ꯍꯦꯛꯇ ꯃꯈꯣꯡꯅ ꯍꯦꯛꯇ ꯂꯥꯡ ꯂꯩ ꯆꯍꯤ 42 ꯁꯨꯔꯕ ꯃꯁꯥꯗ ꯑꯅꯥꯕ ꯑꯝꯇ ꯂꯩꯇ꯭ꯔꯤꯕ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯅꯍꯥꯟ ꯂꯋꯥꯠꯇ ꯂꯥꯛꯄꯤꯗꯨ ꯀꯔꯤꯗ ꯂꯥꯛꯄꯤꯔꯤꯅꯣ ꯁꯥꯏꯀꯜ ꯂꯩ ꯁꯥꯏꯀꯜꯗꯨ ꯀꯗꯥꯏꯐꯥꯎ ꯂꯥꯛꯏꯅꯣ ꯁꯥꯏꯀꯜ ꯁꯨꯝ ꯌꯧ ꯊꯧꯔꯕꯅꯤ ꯆꯍꯤ ꯌꯧꯅꯕ 42 ꯁꯨꯔꯕ ꯑꯉꯛꯄꯅꯤ 42 ꯁꯨꯔꯕ ꯑꯍꯟꯁꯤꯅ ꯁꯤꯗꯒꯤ ꯂꯋꯥꯠ ꯍꯥꯏꯔꯤꯁꯦ ꯀꯤꯂꯣꯃꯤꯇꯔ 12 humdoꯏꯁꯦ ꯁꯥꯏꯀꯜ ꯊꯧꯅ ꯆꯠꯂꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯊꯦꯡꯅꯖꯔꯝꯃꯦꯕ ꯑꯗꯩꯗ ꯑꯩꯅ ꯃꯣꯒ꯭ꯂꯥꯟꯒꯤ ꯑꯗꯨꯗ ꯑꯩꯅ ꯃꯣꯒ꯭ꯂꯥꯟꯗ ꯆꯠꯆꯔꯒ ꯑꯣꯖꯥ ꯈꯣꯏ ꯑꯗꯨꯅ ꯃꯤꯡꯒ ꯂꯣꯏ ꯅꯤꯡꯁꯤꯡꯖꯕꯅꯤ ꯄꯣꯔꯛꯄ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯃꯣꯒ꯭ꯂꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯆꯧꯁꯦꯅ ꯄꯣꯔꯛꯄ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯑꯟꯖꯟ ꯂꯨꯋꯥꯡꯅ ꯄꯣꯔꯛꯄ ꯅꯠꯇꯦꯕ ꯑꯩ ꯃꯣꯒ꯭ꯂꯥꯟ ꯆꯠꯀꯅꯤ ꯑꯣꯖꯥ ꯈꯣꯒꯦꯟ ꯎꯅꯅꯤ ꯍꯥꯏꯁꯦ ꯇꯧꯗꯅ ꯃꯥꯅ ꯉꯁꯤꯗꯤ ꯑꯣꯖꯥ ꯇꯨꯡꯂꯒꯦ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯣꯖꯥꯒꯤ BP ꯂꯩꯕ꯭ꯔꯥ ꯁꯨꯒꯔ ꯂꯩꯕ꯭ꯔꯥ ꯏꯌꯥꯝꯕꯒꯤ ꯑꯗꯨ ꯂꯩꯖꯗꯕꯅꯤ나 ꯑꯍꯟꯁꯦ ꯃꯌꯥꯝ ꯅꯤꯡꯕꯤꯔꯤꯕ ꯀꯩꯅꯣꯅꯁꯨ ꯆꯍꯤ 42 ꯁꯨꯔꯕ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯎꯖꯔꯛꯄ ꯑꯩꯉꯣꯟꯗꯒꯤ ꯑꯍꯟꯁꯤꯅ ꯆꯍꯤ 10 ꯍꯦꯟꯅ ꯍꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯕꯨ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯟꯁꯤꯅ ꯉꯁꯤꯒꯤ ꯑꯦꯃꯟ ꯁ꯭ꯇ꯭ꯔꯤꯠ ꯑꯃꯗ ꯖꯥꯔꯤꯕꯣꯟ ꯂꯩꯄꯥꯛꯇ ꯊꯣꯛꯈꯤꯕ ꯑꯍꯜ ꯂꯃꯟ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯌా ꯁꯝꯅꯕꯤꯍꯧꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯌꯥꯝꯕ ꯑꯣꯖꯥ ꯈꯣꯒꯦꯟꯅꯤ ꯑꯣꯖꯥ ꯈꯣꯒꯦꯟ ꯍꯥꯟꯅ ꯀꯩ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯊꯕꯛꯇꯤ ꯇꯧꯔꯝꯗꯦ ꯇꯧꯗꯦ ꯄꯤꯉꯩꯗꯤ ꯍꯣꯡꯁꯨꯝ ꯂꯥꯛꯑꯦ ꯂꯧꯆꯥꯛꯗꯤ ꯐꯅꯌꯥꯝ ꯂꯩꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯀꯔꯤꯕꯣ ꯂꯧꯆꯥꯗꯤ ꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯕ ꯂꯩꯖꯗꯦꯗ ꯐꯔꯦ ꯑꯦꯅꯤꯋꯦ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯏꯆꯥ ꯀꯌꯥꯅꯣ ꯃꯔꯤꯅꯤ ꯅꯨꯄꯥ 4 ꯅꯤꯄꯥꯃꯛꯇꯅꯤ ꯅꯨꯄꯥꯃꯛꯇ ꯑꯩꯉꯣꯟ ꯌꯥꯎꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯧꯅꯩ ꯍꯣꯏꯅ ꯃꯥꯏ ꯃꯊꯧꯗ ꯑꯃꯃꯝ ꯁꯨꯅꯈ꯭ꯔꯦ ꯍꯣꯏ ꯅꯠꯇꯦ ꯃꯣꯒ꯭ꯂꯥꯟꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡꯁꯤ ꯀꯌꯥ ꯂꯩꯒꯦ ꯑꯁꯣꯝꯗꯒꯤ 34 ꯃꯉꯥꯏ ꯇꯛꯂꯦ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏꯅ 33 ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯣꯖꯥ ꯍꯣꯏ ꯈꯪꯕꯤꯔꯛꯄꯗ ꯀꯌꯥꯝ ꯂꯩꯔꯝꯒꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯅ ꯃꯁꯤꯡꯁꯦ ꯏꯌꯥꯝꯗꯤ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯃꯥꯡꯗ ꯏꯄꯨꯗꯧꯗꯨꯒꯤ ꯍꯥꯛꯇꯛꯇ ꯃꯣꯒ꯭ꯂꯥꯟꯁꯤꯒꯤ ꯈꯨꯟꯁꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈꯤꯗꯅ ꯌꯨꯝꯅꯥꯛ 40 ꯂꯩꯔꯝꯃꯤ ꯑꯁꯤ ꯂꯣꯏꯅ ꯈꯨꯟ ꯍꯣꯡꯖꯈꯤꯕ ꯈꯣꯡꯃꯪꯈꯨꯟꯗ ꯆꯠꯈꯤꯕ ꯈꯦꯇ꯭ꯔꯤꯈꯨꯟꯗ ꯆꯠꯈꯤꯕ ꯂꯋꯥꯠ ꯌꯧꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯁꯤꯒꯩ ꯈꯨꯟ ꯍꯣꯡꯅ ꯆꯠꯈꯤꯕ ꯑꯗ ꯈꯨꯟꯁꯤꯡꯁꯤ ꯃꯣꯏꯅ ꯆꯠꯄꯁꯤ ꯁꯦꯇꯜꯃꯦꯟ ꯃꯇꯨꯡꯗ ꯆꯠꯄ ꯂꯧꯆꯥꯗ ꯂꯝ ꯃꯃꯤꯡ ꯀꯥꯔꯒ ꯌꯣꯜꯂꯝꯃꯒ ꯆꯠꯄ ꯃꯤ ꯌꯥꯝꯃꯤ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯅꯥꯎꯅ ꯈꯪꯕꯗ ꯁꯥꯒꯩꯗꯤ ꯍꯧꯖꯤꯛ ꯁꯥꯒꯩ ꯂꯩꯔꯤꯁꯦ 10 ꯐꯔꯝꯃꯔꯣꯏ ꯁꯥꯒꯩ 11 ꯂꯩꯔꯦ 11 ꯂꯥꯏꯁ꯭ꯔꯝꯁꯤꯃ ꯂꯩꯔꯦ ꯁꯥꯒꯩ ꯃꯁꯤꯡꯗꯅ ꯁꯥꯒꯩ ꯃꯁꯤꯡꯗꯤ ꯅꯠꯇꯦ ꯈꯔ ꯂꯤꯛꯑꯦ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯗꯅ ꯌꯨꯝꯅꯥꯛ 11 ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩ ꯃꯁꯤꯡꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯅꯦ ꯁꯣꯔꯣꯛꯈꯥꯏꯕꯝꯅꯦ ꯑꯗꯒꯤ ꯀꯩꯁꯥꯝ ꯃꯣꯏꯔꯪꯖꯝ ꯑꯗꯩ ꯂꯣꯡꯖꯝ ꯑꯗꯒꯤ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯩꯅꯣ ꯈꯣꯡꯃꯣꯃꯌꯨꯝ ꯁꯥꯒꯩ 9 ꯁꯥꯒꯩ 9 ꯕꯥꯃꯣꯟꯗꯤ ꯂꯩꯇꯦ ꯕꯥꯃꯣꯟꯗꯤ ꯊꯥꯏꯅꯉꯩꯗꯤ ꯂꯩꯔꯛꯇꯦ ꯊꯥꯏꯅꯉꯩꯗꯩ ꯂꯩꯔꯛꯇꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡꯖꯩꯕ ꯏꯁꯩ ꯁꯛꯄ ꯂꯩꯕ꯭ꯔꯥ ꯄꯨꯡ ꯏꯁꯩ ꯁꯛꯄꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯄꯨ ꯍꯥꯛꯇꯛꯇꯗꯤ ꯃꯣꯏ ꯄꯨꯡꯖꯩꯕ 3 ꯑꯗꯒꯤ ꯏꯁꯩ ꯁꯛꯄꯗꯅ ꯃꯔꯨ ꯑꯣꯏꯅ ꯏꯄꯨ ꯂꯩꯔꯝꯈꯣꯝꯕ ꯏꯁꯩ ꯁꯛꯄ ꯑꯗ ꯃꯍꯥꯛꯁꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯃꯥꯅ ꯂꯤꯕꯤꯔꯝꯗ ꯑꯩꯅ ꯇꯥꯍꯧꯕꯁꯦ ꯏꯄꯨ ꯂꯩꯔꯝꯈꯣꯝꯕꯁꯤꯅ ꯑꯅꯝꯕ ꯂꯤꯕꯅꯤ ꯃꯥ ꯈꯔ ꯂꯩꯀꯥꯏ ꯀꯣꯏꯒꯜꯂꯦ ꯍꯥꯏꯗꯤ ꯏꯁꯩ ꯇꯧꯕꯅꯤꯅ ꯃꯅꯤꯄꯨꯔ ꯆꯠꯇꯅ ꯏꯁꯩ ꯇꯝꯃꯨꯕ ꯈꯣꯠꯂꯨꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗ ꯏꯄꯨꯁꯦ ꯀ꯭ꯂꯥꯁ 6 ꯄꯥꯁ ꯍꯥꯟꯅꯒꯤ MVꯅꯤꯅ MV ꯄꯥꯁ ꯍꯥꯏ ꯍꯥꯟꯅꯒꯤ MVꯁꯦ ꯍꯧꯖꯤꯛ ꯏꯀ꯭ꯋꯤꯕꯂꯦꯟ 8ꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯗꯥꯏꯔꯤ ꯃꯦꯟꯇꯦꯟ ꯈꯔ ꯇꯧꯔꯝꯃꯤ ꯃꯥꯅ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯈꯔ ꯊꯔꯝꯕ ꯈꯔ ꯌꯥꯎꯏ ꯑꯗꯨ ꯈꯔ ꯊꯦꯡꯅꯍꯧꯏ ꯑꯗ ꯏꯄꯨꯁꯤꯅ ꯑꯅꯝꯕ ꯂꯤꯕꯤꯕꯅꯤ ꯑꯗ ꯑꯩꯈꯣই ꯈꯨꯟꯁꯤꯒꯤ ꯈꯥ ꯊꯪꯕ ꯃꯆꯤꯟꯗ ꯊꯣꯛꯇ꯭ꯔꯝ ꯍꯖꯥꯔꯤꯅ ꯑꯃ ꯂꯩꯕꯅꯤ ꯍꯥꯏ ꯃꯗꯥꯝ ꯑꯀꯟ ꯑꯊꯧꯅꯤ ꯃꯥꯁꯦ ꯅꯤꯡꯊꯧꯒꯤꯁꯨ ꯄꯅꯥ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯤ ꯀꯣꯔꯣꯅꯀꯥꯏꯗ ꯑꯣꯏꯕ ꯅꯤꯡꯊꯧ ꯃꯇꯝꯗꯨꯒꯤ ꯀꯂꯥ ꯁꯅꯥ ꯀꯂꯥ ꯍꯥꯏ ꯃꯥꯜꯂꯦ ꯁꯅꯥ ꯀꯂꯥꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯪꯒꯠ ꯈꯣꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ
ꯑꯗꯨ ꯃꯣꯏꯗꯤ ꯑꯗꯨ ꯃꯥꯏ ꯕꯪꯁꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯪꯂꯕ ꯋꯥꯍꯪ ꯑꯝꯇꯪ ꯌꯥꯝꯅ ꯊꯝꯖꯒꯦ ꯃꯣꯒ꯭ꯂꯥꯟ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒ ꯏꯌꯥꯝꯕꯒꯤ ꯈꯣꯏꯔꯤ ꯂꯤꯁꯥꯡ ꯇꯥꯕ ꯃꯐꯝꯗ ꯄꯣꯛꯄ꯭ꯔꯥ ꯁꯤꯒ ꯄꯣꯛꯄ ꯍꯣꯏ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯏꯌꯥꯝꯕꯅ ꯃꯥꯡꯗꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯆꯍꯤ 32 ꯆꯠꯂꯦ ꯑꯗꯣ ꯏꯌꯥꯝꯕꯕꯨ ꯄꯣꯛꯄ ꯄꯟꯊꯧꯁꯦ ꯏꯄꯥꯁꯤ ꯃꯥꯗꯤ ꯈꯨꯟꯁꯤꯒ ꯄꯣꯛꯄ ꯅꯠꯂꯝꯃꯔꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯒꯁꯨ ꯄꯣꯛꯄ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯆꯍꯤꯁꯦ ꯏꯄꯨꯗꯒꯤꯅ ꯄꯥꯕꯒꯤ ꯃꯊꯛꯇ ꯏꯄꯨ ꯂꯩꯔꯦ ꯏꯄꯨ ꯃꯊꯛꯇ ꯏꯄꯨꯗꯧ ꯂꯩꯔꯦ ꯏꯄꯨꯗꯧ ꯇꯥꯡꯖꯧꯗꯨꯅꯤ ꯃꯥ ꯀꯩꯅꯣꯒ ꯁꯅꯥ ꯆꯦꯍꯨꯝꯒ ꯃꯣꯏ ꯍꯥꯏꯗꯤ ꯁꯥꯃꯣ ꯁꯥꯃꯣ ꯑꯣꯏꯕ ꯀꯣꯟꯇꯦꯝꯄꯔꯔꯤ ꯑꯣꯏꯕ ꯑꯣꯖꯥ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯩ ꯑꯣꯖꯥꯒꯤ ꯆꯍꯤꯁꯦ ꯏꯌꯥꯝꯕꯒꯤ ꯆꯍꯤꯁꯦ 32 ꯑꯗꯣ ꯏꯌꯥꯝꯕꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯆꯍꯤ ꯀꯌꯥꯗ ꯂꯩꯈꯤꯗꯦ ꯀꯌꯥꯗ ꯅꯠꯇꯦ ꯑꯗꯨꯗ ꯄꯥꯔꯨꯔꯁꯤ ꯑꯗꯨꯗ ꯄꯥꯔꯨꯔꯁꯤ ꯏꯌꯥꯝꯕꯒꯤ ꯄꯣꯛꯄ ꯄꯥꯕꯨꯡꯁꯨ ꯁꯤꯗ ꯄꯣꯛꯏꯅꯤ ꯑꯗꯣ ꯆꯍꯤ ꯆꯥꯝꯃ ꯍꯨꯝꯐꯨꯅꯤꯊꯣꯏꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯄꯣꯛꯄ ꯑꯍꯟꯗꯨꯗꯤ ꯁꯤ ꯈꯨꯟꯗ ꯄꯣꯛꯏꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯆꯍꯤ ꯀꯨꯟ ꯇꯥꯛꯄꯗꯤ 18-19 ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯕꯁꯦ ꯑꯍꯟꯁꯤꯡꯅ ꯂꯤꯕꯗ ꯄꯨ 9 ꯐꯥꯎꯗ ꯑꯩꯈꯣꯏ ꯐꯪꯉꯦꯕ ꯄꯨ 9 ꯐꯪꯕꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯅ ꯈꯪꯕꯗꯤ ꯂꯣꯏꯕ ꯑꯗꯨꯗꯤ ꯃꯃꯥꯡ ꯂꯩꯔꯤꯛꯇꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯃꯌꯥꯡ ꯈꯝꯕ ꯀꯧꯏꯅ ꯍꯥꯏ ꯃꯌꯥꯡ ꯈꯝꯕꯁꯤ ꯊꯤꯕꯗ ꯏꯄꯨ ꯂꯩꯔꯝꯒꯣꯝꯕꯁꯤꯅ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯋꯥꯡꯈꯩꯗ ꯂꯩꯔꯒ ꯊꯤꯕꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯃꯗ ꯍꯪꯉꯨꯗꯨꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯡ ꯈꯝꯕ ꯀꯧꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯤꯕ ꯃꯥꯗꯨꯅ ꯃꯥꯁꯦ ꯂꯥꯛꯑꯝꯃꯤ ꯃꯌꯥꯡ ꯂꯩꯕꯥꯛꯇꯒꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨ ꯑꯃꯠꯇꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯥꯡꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯒ꯭ꯂꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯔꯀꯥꯔꯒꯤ ꯇꯧꯅꯕ ꯀꯌꯥꯝ ꯌꯥꯎꯒꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ BSF ꯔꯤꯇꯤꯌꯥꯔ ꯇꯧꯕ ꯑꯃ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯌꯨꯝꯗꯃꯛ ꯏꯌꯥꯝꯕꯗꯨꯁꯨ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯑꯩꯗꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ BSF ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃ ꯄꯨꯂꯤꯁ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯂꯩ ꯃꯥꯗꯣꯟꯅ ꯑꯇꯩ ꯈꯨꯟꯁꯤꯗꯗꯤ ꯈꯨꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯋꯥꯅꯤ ꯈꯨꯟꯒꯤꯗꯗꯤ ꯑꯗ ꯈꯨꯟꯒꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯐꯥꯏ ꯈꯟꯕꯗ ꯑꯍꯥꯟꯕ ꯆꯪꯕꯁꯦ ꯕꯕꯥꯇꯣꯟꯅ ꯆꯪꯉꯤ ꯑꯩꯅ ꯈꯪꯕꯗ ꯑꯗ ꯕꯕꯥꯇꯣꯟꯅ ꯆꯪꯕ ꯁꯤ ꯕꯕꯥꯇꯣꯟꯁꯤꯒ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯈꯨꯟ ꯍꯣꯡꯈꯤꯗꯅ ꯕꯥꯎꯟ ꯂꯩꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ LPꯒꯤ ꯑꯣꯖꯥ ꯑꯣꯏꯕꯁꯤ ꯑꯕꯤꯔꯅ ꯍꯥꯜꯂꯦ ꯂꯥꯏꯁ꯭ꯔꯝꯅꯤ ꯍꯧꯖꯤꯛ ꯑꯣꯏꯕ ꯂꯩꯕ꯭ꯔꯥꯕ ꯑꯕꯤꯔ ꯍꯧꯖꯤꯛ ꯂꯩ ꯑꯇꯩꯁꯨ ꯑꯗꯨ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯕꯤꯔꯦꯟ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯑꯣꯏꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯙꯅꯟꯖꯣꯏ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯦꯗ ꯆꯪꯈ꯭ꯔꯦ ꯔꯣꯇꯦꯟ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯇꯦꯟ ꯄꯔꯤꯖꯥꯠ ꯃꯣꯏꯁꯨ ꯑꯣꯖꯥꯅꯤ MAꯒꯤ ꯔꯣꯇꯦꯟꯅ ꯄꯔꯤꯖꯥꯠ ꯂꯩꯔꯦ ꯑꯗꯒꯤ LPꯗꯗꯤ ꯍꯧꯖꯤꯛ ꯈꯨꯟꯁꯤꯒ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯊꯕꯛ ꯇꯧꯕꯁꯦ ꯀꯌꯥꯃꯨꯛ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯤꯔꯨꯗꯦ ꯆꯥꯎꯔꯥꯛꯅ ꯀꯨꯟꯃꯨꯛ ꯂꯩꯒꯗ꯭ꯔꯥ ꯀꯨꯟꯃꯨꯛ ꯁꯨꯔꯣꯏ ꯀꯨꯟ ꯁꯨꯔꯣꯏ ꯑꯗꯣ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯂꯧꯆꯥꯗꯤ ꯂꯣꯏ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯤꯡꯒꯣꯜꯒꯤ ꯂꯧꯆꯥꯗꯤ ꯃꯊꯛ ꯄꯨꯝꯅꯃꯛꯀꯤ ꯈꯔ ꯐꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯆꯥꯎꯔꯤ ꯍꯤꯡꯒꯣꯜꯒ ꯆꯥꯎꯔꯤ ꯑꯗꯣ ꯑꯦꯅꯤꯋꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄꯨꯡꯁꯨ ꯃꯔꯤꯒ ꯀꯩꯅꯣ ꯇꯥꯁꯤꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯒ꯭ꯂꯥꯟ ꯂꯥꯛꯆꯕꯁꯦ ꯑꯣꯖꯥ ꯈꯣꯒꯦꯟ ꯎꯅꯖꯔꯒ ꯃꯣꯒ꯭ꯂꯥꯟ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯖꯥꯔꯤꯕꯣꯟ ꯂꯝꯗꯝꯗ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯖꯥꯔꯤꯕꯣꯟ ꯂꯝꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯩꯇꯩꯅ ꯂꯥꯛꯑꯒ ꯈꯨꯟꯗꯥꯈꯤꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯆꯕꯒꯤ ꯄꯥꯟꯗꯝꯗꯨꯅꯤ ꯃꯗꯨ ꯃꯁꯤ ꯊꯨꯡꯖꯕꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯟꯖꯟ ꯂꯨꯋꯥꯡ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯟꯖꯟ ꯂꯨꯋꯥꯡꯒꯨꯝꯕ ꯁꯨꯝ ꯊꯦꯡꯅꯔꯗꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯆꯠꯂꯁꯨ ꯑꯩꯗꯤ ꯀꯔꯤꯝ ꯀꯤꯗꯦ ꯃꯥꯅ ꯅꯠꯇꯦ ꯄꯩꯁꯥ ꯂꯩꯔꯒ ꯄꯩꯁా ꯆꯪꯕ ꯊꯕꯛꯅꯤꯗꯅ ꯑꯗꯣ ꯉꯁꯤ ꯁꯤꯀꯤ ꯃꯇꯤꯡ ꯍꯟꯕꯤꯗ꯭ꯔꯦ ꯃꯥꯅ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯔꯁꯨ ꯄꯪꯄꯤꯗ ꯄꯤꯖꯕꯒꯤ ꯚꯥꯞ ꯑꯝꯇ ꯂꯩꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯆꯠꯄꯤꯔꯤꯁꯤꯗꯩꯁꯤꯗ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯃꯤꯁꯨ ꯌꯥꯎꯔꯦ ꯑꯃ ꯑꯅꯤ ꯑꯩ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯅ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝꯅꯕꯨ ꯁꯧꯒꯠꯄꯤꯔꯛꯑꯗꯤ ꯑꯩꯗꯤ ꯍꯦꯛ ꯃꯥꯂꯦꯝ ꯄ꯭ꯔꯤꯊ꯭ꯔꯤ ꯂꯩꯃꯥꯏꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯃꯦꯔꯤꯀꯥ ꯀꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯗꯥ ꯅꯠꯇ꯭ꯔꯒꯁꯨ
ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎꯗꯤ ꯑꯩ ꯆꯠꯆꯕ ꯉꯝꯃꯤꯗꯅ ꯕꯔꯃꯥ ꯐꯥꯎꯗꯤ ꯆꯠꯆꯕ ꯉꯝꯃꯤꯗꯅ ꯑꯗꯨ ꯆꯠꯂꯒ ꯃꯩꯇꯩꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯈꯨꯡꯒꯨꯜꯂꯤꯗꯅ ꯑꯩ ꯇꯧꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯁꯤꯡꯕꯨ ꯑꯩ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯑꯩ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯑꯟꯖꯟ ꯂꯨꯋꯥꯡ ꯕꯥꯔꯦꯟꯗ꯭ꯔꯣꯗꯤ ꯑꯥ ꯂꯩꯍꯧꯔꯦ ꯇꯣꯝ ꯊꯧꯔꯛꯄ ꯑꯟꯖꯟ ꯀꯩꯅꯣ ꯕꯥꯔꯦꯟꯗ꯭ꯔꯣ ꯅꯥꯝꯔꯝ ꯂꯩꯍꯧꯔꯦ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯕ ꯑꯗꯨꯒ ꯑꯣꯖꯥ ꯈꯣꯒꯦꯟꯕꯨꯁꯨ ꯃꯣꯒ꯭ꯂꯥꯟꯒꯤ ꯑꯣꯖꯥ ꯈꯣꯒꯦꯟꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯃꯣꯒ꯭ꯂꯥꯟꯗ ꯂꯥꯛꯆꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯟꯅ ꯋꯥꯔꯨꯕꯤꯅꯕ ꯑꯍꯟꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯖꯗꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯏꯔꯛ ꯄꯥꯏꯇꯨꯗ ꯂꯥꯛꯑꯒ ꯏꯌꯥꯝꯕꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯎꯅꯖꯕ ꯐꯪꯉꯤꯕ ꯏꯌꯥꯝꯕ ꯂꯩꯕꯤꯔꯝꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅꯁꯨ ꯍꯥꯞꯆꯒꯦ ꯑꯗꯨ ꯑꯣꯖꯥ ꯑꯟꯖꯟ ꯑꯗꯨꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯃꯣꯒ꯭ꯂꯥꯟꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ